ꯄꯣꯝꯂꯛꯂꯤꯕ ꯑꯗ꯭ꯔꯒꯨꯂꯥꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯄꯤꯟꯀꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯀꯧꯔꯛꯂꯤꯕꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ. ꯂꯨꯍꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯃꯔꯩꯒꯗꯨ ꯈꯤꯇꯪ ꯀꯣꯜꯂꯞ ꯇꯧꯅ, "ꯂꯨ, ꯅꯪꯒꯤ ꯒꯥꯔꯗꯦꯟꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯦ ꯌꯦꯡꯉꯝꯕꯅꯦ. ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯝꯃꯤꯅꯦ ꯒꯥꯔꯗꯦꯟꯁꯦ." ꯍꯪꯂꯛꯈꯤꯕ ꯂꯨꯍꯦꯟꯒꯤ ꯋꯥꯍꯩꯅ ꯑꯃ, ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯅ ꯑꯃ. ꯈꯨꯝꯂꯛꯂꯕꯗ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯁꯥꯗꯣ ꯈꯔ ꯆꯣꯛꯊꯕ ꯑꯗꯨꯒ ꯍꯩꯅꯗꯕ ꯅꯨꯄꯤꯅꯒ ꯃꯅꯥꯛꯇ ꯂꯩꯁꯤꯟꯕꯒ ꯃꯁꯥꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯅꯪ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯄꯤꯟꯀꯤ ꯈꯪꯉꯤ ꯂꯨꯍꯦꯟ ꯏꯁꯧ ꯈꯔ ꯀꯜꯂꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯍꯦꯟꯅ ꯑꯋꯦꯡꯒꯤ ꯁꯥꯎꯔꯛꯄ ꯅꯠꯇꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ. ꯑꯗꯨꯅ ꯃꯔꯩꯗꯨ ꯑꯗꯨꯃꯛ ꯀꯣꯜꯂꯒ, "ꯂꯨ, ꯑꯩꯁꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ. ꯑꯗꯨꯗ ꯅꯪꯅ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯣꯅ ꯆꯪꯉꯛꯄꯅꯤ." "ꯑꯣ, ꯑꯗꯨꯒꯤꯔꯥ? ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯁꯤꯗ ꯊꯤꯜꯍꯜꯂꯒꯦ. ꯑꯩꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ." ꯄꯤꯟꯀꯤꯗ ꯂꯨꯍꯦꯟꯅꯒ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯆꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯂꯨꯍꯦꯟꯒꯤ ꯂꯥꯏꯕꯛꯇ ꯊꯝꯗꯨꯅ ꯍꯪꯖꯔꯛꯏ. "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯍꯥ, ꯒꯨꯂꯤꯒ ꯆꯥꯗ꯭ꯔꯕ?" ꯂꯨꯍꯦꯟꯁꯨ ꯊꯝꯂꯛꯂꯤꯕ ꯄꯤꯟꯀꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ, "ꯌꯥꯔꯦ, ꯀꯩꯁꯨ ꯀꯟꯅ ꯅꯠꯇꯦ. ꯑꯗꯣ ꯅꯪ ꯊꯤꯜꯍꯜꯂꯒ ꯂꯥꯛꯑꯣ." ꯑꯁꯤꯇꯃꯛ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯒꯥꯔꯗꯦꯟꯗꯒꯤ ꯊꯣꯛꯈꯤ. ꯄꯤꯟꯀꯤꯗꯤ ꯈꯣꯏꯗꯧ ꯊꯤꯠꯂꯤ. ꯅꯨꯄꯥ ꯃꯥꯅ ꯃꯥꯕꯨ ꯃꯋꯥ ꯂꯧꯗꯕ ꯃꯑꯣꯡꯗꯨꯗ. ꯃꯥꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯨꯍꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯂꯨꯍꯦꯟꯁꯨ ꯒꯦꯠꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ, "ꯇꯥꯗ, ꯃꯥꯁꯦ ꯑꯃꯨꯛꯇ ꯃꯌꯨꯝ ꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯨꯁꯣ." "ꯍꯣꯏ, ꯐꯅꯤ, ꯑꯩ ꯊꯤꯟꯖꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯅ ꯄꯤꯟꯀꯤꯗ ꯃꯣꯟꯁꯤꯜꯂꯛꯇꯨꯅ, "ꯊꯤꯜꯂꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯝ ꯆꯪꯈꯤ. ꯄꯤꯟꯀꯤꯗꯤ ꯂꯨꯍꯦꯟꯗ ꯊꯤꯜꯂꯒ ꯈꯔ ꯀꯦꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯨ ꯂꯨꯍꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯅ ꯇꯥꯌꯣꯟꯅꯕꯗꯨꯗ ꯃꯥ ꯃꯁꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯊꯤꯜꯂꯤ. ꯗ꯭ꯔꯥꯏꯚꯔꯗꯨ ꯇꯞꯂꯞꯅ ꯄꯤꯟꯀꯤꯗ, "ꯏꯕꯦꯝꯃ, ꯆꯠꯂꯁꯤꯔꯥ?" "ꯑꯍꯣꯏ." ꯄꯤꯟꯀꯤ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ. ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯉꯥꯡꯗꯅ ꯇ꯭ꯔꯦꯗꯨꯗ ꯀꯣꯐꯤ 2ꯒ ꯆꯥꯅꯕ ꯈꯔꯒ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯒꯥꯔꯗꯦꯟꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯅ, ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯏꯆꯥ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯠꯇ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯂꯨꯍꯦꯟꯁꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯣꯟꯒꯤ ꯅꯥꯀꯟꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯒꯤ ꯂꯥꯛꯂꯤꯕ ꯃꯈꯣꯜꯗꯨꯗ ꯐꯣꯟꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯗ ꯃꯃꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯇꯨꯅ, "ꯍꯜꯂꯣ, ꯀꯩ ꯂꯩꯔꯒꯦ ꯏꯃꯥ?" "ꯏꯕꯨꯡꯉꯣ, ꯅꯪ ꯀꯥꯏ ꯂꯩ? ꯍꯥ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯅꯣꯕ? ꯊꯕꯛꯁꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤ. ꯏꯃꯥꯗ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦꯕ ꯅꯪꯕꯨ?" ꯂꯨꯍꯦꯟꯗꯤ ꯍꯥꯏꯔꯛꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯇꯨꯅ, "ꯀꯩꯅꯣ ꯏꯃꯥ? ꯑꯩ ꯐꯃꯨꯡꯗ ꯂꯩꯌꯦ. ꯑꯩ ꯀꯩꯝ ꯆꯠꯇꯤꯌꯦ ꯏꯃꯥ." "ꯍꯩꯃꯥ, ꯆꯠꯈ꯭ꯔꯕꯣ ꯅꯨꯄꯤꯗꯣ?" "ꯑꯣ, ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯟꯈꯤꯕꯅꯤ." ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ." "ꯀꯥꯔꯛꯑꯅꯨ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦꯕ." "ꯍꯩ, ꯅꯪ ꯆꯥꯛ ꯊꯣꯡꯂꯣꯏꯗ꯭ꯔꯥ?" "ꯑꯁ, ꯉꯝꯃꯔꯣꯏ. ꯏꯃꯥꯅ ꯊꯣꯡꯉꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯍꯣꯇꯦꯜꯗ ꯆꯥꯔꯨꯔꯒꯦ." "ꯍꯩ, ꯃꯁꯤꯒꯤ ꯀꯇꯟꯁꯤꯗꯤ. ꯌꯥꯔꯦ, ꯑꯩ ꯊꯣꯡꯉꯒꯦ. ꯅꯪ ꯄꯦꯜꯂꯣ ꯅꯪ." "ꯑꯁ, ꯏꯃꯥ, ꯑꯩ ꯊꯝꯃꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯊꯝꯈꯤ. ꯂꯩꯃꯁꯨ ꯐꯣꯟꯗꯨꯕꯨ ꯑꯃꯨꯛ ꯃꯕꯨꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯇ꯭ꯔꯦꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯉꯛꯏ. ꯑꯁꯣꯝꯗ ꯏꯜꯁꯤꯁꯨ ꯁꯟꯙꯤꯌꯥ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ. ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ. "ꯕꯦꯝꯃ, ꯇꯥꯕ꯭ꯔꯣ?" ꯏꯜꯁꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. "ꯅꯃꯥꯗꯤ?" "ꯏꯃꯥꯗꯤ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯂꯩꯔꯝꯒꯅꯤ ꯄꯥꯕꯨꯡ." "ꯑꯣꯐꯤꯁꯄꯨ ꯀꯝꯗꯧꯒꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯑꯍꯣꯏ ꯄꯥꯕꯨꯡ, ꯅꯨꯡꯉꯥꯏꯌꯦ." "ꯐꯔꯦ. ꯆꯣ, ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯣ. ꯏꯄꯥꯁꯨ ꯐꯤ ꯍꯣꯡꯗꯣꯛꯂꯒꯦ." "ꯑꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯤꯡꯂꯣꯜ ꯀꯌꯥꯒꯤ ꯃꯔꯨꯝꯗꯒꯤ ꯏꯀꯥꯏꯖꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯇꯥꯏꯕꯪ ꯖꯤꯕ ꯀꯌꯥꯕꯨ ꯃꯊꯧ ꯇꯧꯕ ꯍꯧꯔꯣ ꯍꯥꯏꯅ ꯌꯥꯀꯥꯏꯔꯛꯂꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ. ꯏꯜꯁꯤ ꯕꯦꯡ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯃꯁꯥꯗꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ.
ꯑꯁꯣꯝꯗꯅ ꯂꯨꯍꯦꯟꯁꯨ ꯕ꯭ꯂꯨꯗ ꯋꯥꯏꯅ ꯗꯣꯠ ꯇꯧꯕ ꯕ꯭ꯂꯦꯖꯔ ꯑꯃ ꯉꯛꯁꯝꯗꯤ ꯐꯥꯖꯤꯟꯗꯅ ꯂꯤꯠꯂꯤ ꯑꯗꯨꯒ ꯇ꯭ꯔꯥꯎꯖꯔ ꯕ꯭ꯂꯨ ꯑꯃ ꯁꯦꯠꯂꯒ ꯈꯨꯗꯥꯡꯗꯅ ꯕ꯭ꯂꯦꯛ ꯀꯣꯇꯦꯠ ꯇꯧꯔꯕ ꯘꯔꯤ ꯑꯃ ꯁꯤꯖꯤꯟꯗꯨꯅ ꯃꯁꯝꯗꯨꯅ ꯄꯩꯇꯛꯅ ꯍꯠꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯏ꯫ ꯃꯦꯁꯦꯖ ꯐ꯭ꯔꯣꯝ ꯄꯤꯟꯀꯤ ꯍꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯨꯗꯅ ꯐꯣꯟꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯊꯝꯈꯤꯔꯝꯃꯤ꯫ ꯏꯜꯁꯤꯁꯨ ꯕꯦꯡ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯕꯦꯒꯇꯨ ꯊꯅꯝꯂꯒ ꯂꯨꯍꯦꯟꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯇꯦꯕꯜ ꯆꯤꯌꯔꯁꯤꯡꯗꯨꯕꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯤ꯫ ꯂꯨꯍꯦꯟꯁꯨ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯎꯪꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯃꯁꯨ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯇꯣꯝꯊꯤꯟꯅ ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯍꯨꯏꯆꯦꯛꯀꯤ ꯃꯀꯣꯟ ꯃꯌꯥꯗꯨꯗ ꯏꯁꯤꯡ ꯊꯛꯅꯕ ꯂꯩꯔꯤꯕꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯥꯞꯂꯤꯉꯩ ꯃꯆꯥꯅꯨꯄꯥꯅ ꯃꯈꯨꯠꯇ ꯒꯥꯔꯤ ꯁꯣ ꯍꯥꯏꯔꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ "ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯂꯤꯔꯛꯄꯒꯤꯔ ꯀꯩꯅꯣ?" ꯂꯨꯍꯦꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯦꯛꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯃꯥꯏ ꯕꯣꯏ, ꯆꯠꯂꯨꯈꯤꯒꯦꯀꯣ." ꯃꯄꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯔꯣꯟ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯈꯪꯅ ꯈꯣꯡꯂꯛꯏ꯫ "ꯏꯃꯥ, ꯑꯩ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ." ꯂꯨꯍꯦꯟ ꯒꯦꯔꯦꯖꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯕꯨ ꯊꯧꯗꯣꯔꯛꯂꯗꯨꯅ ꯕꯦꯡ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯦꯡ ꯌꯧꯔꯛꯂꯕꯗ ꯂꯨꯍꯦꯟ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯜꯁꯤꯁꯨ ꯂꯨꯍꯦꯟ ꯆꯪꯈꯤꯕ ꯎꯕꯗ ꯃꯈꯨꯠꯇ ꯀꯣꯐꯤ ꯑꯁꯥꯕꯗꯨ ꯄꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ "Can I come in, sir?" ꯂꯨꯍꯦꯟꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯤꯠꯇꯅ ꯐꯝꯗꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯜꯁꯤ ꯂꯥꯛꯄ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ "Coming." ꯏꯜꯁꯤꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯀꯣꯐꯤꯗꯨ ꯊꯝꯗꯨꯅ "ꯁꯥꯔ, ꯀꯣꯐꯤ ꯑꯁꯥꯕꯁꯤ ꯏꯪꯈ꯭ꯔꯅꯤ." "ꯅꯪꯒꯤ ꯀꯔꯤꯅ ꯊꯧꯋꯥꯂꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯅꯈꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯏꯜꯁꯤꯁꯨ ꯂꯨꯍꯦꯟꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯈꯪꯗꯨꯅ "ꯁꯥꯔ, ꯑꯩ ꯈꯪꯖꯩ, ꯀꯥꯎꯖꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯒꯤ ꯀꯣꯠꯇꯨꯕꯨ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯂꯨꯍꯦꯟꯅ "ꯌꯥꯔꯦ, ꯇꯦꯕꯜꯗꯤ ꯇꯩꯊꯣꯛꯈ꯭ꯔꯕ?" ꯑꯥꯎ, ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ ꯁꯥꯔ." ꯂꯨꯍꯦꯟꯁꯨ ꯏꯜꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯀꯣꯐꯤꯗꯨꯕꯨ ꯂꯥꯝꯗꯨꯅ ꯑꯃꯨꯛꯇꯪ ꯆꯤꯡꯏ꯫ ꯃꯗꯨꯗ ꯃꯔꯩ ꯑꯗꯨꯕꯨ ꯄꯣꯛꯈꯤꯗꯨꯅ ꯃꯌꯥꯅ ꯃꯔꯩ ꯑꯗꯨꯕꯨ ꯀꯛ ꯂꯥꯎꯅ ꯆꯦꯛꯁꯤꯟꯖꯩ ꯑꯗꯨꯒ ꯇꯥꯌꯣꯟꯅꯅ "ꯑꯁꯨꯛ ꯏꯪꯕ ꯀꯣꯐꯤꯁꯤꯕꯨ ꯀꯅꯥ ꯊꯛꯇꯣꯏꯅꯣ?" ꯏꯜꯁꯤꯗꯤ ꯑꯗꯨꯛ ꯁꯥꯔꯤꯕ ꯀꯣꯐꯤꯗꯨꯗ ꯏꯪꯉꯤ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ "ꯁꯥꯔ, ꯑꯩꯅ ꯄꯨꯔꯛꯄꯗꯗꯤ ꯌꯥꯝ ꯁꯥꯕꯅꯤ." "ꯑꯩꯒꯤ ꯏꯊꯛꯇ ꯀꯅꯥꯅ ꯈꯨꯝꯃꯣ ꯍꯥꯏꯒꯦ? ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯇꯣꯛꯊꯣꯛꯑꯣ, ꯇꯧꯔꯨꯅꯣ." "ꯁꯣꯔꯤ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ." "ꯌꯥꯔꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯖꯨꯒꯣꯠ ꯆꯥꯗꯕꯗꯨꯅꯗꯤ ꯌꯥꯝꯂꯕ ꯅꯪꯅ ꯄꯥꯏꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯁꯣꯔꯤ ꯁꯥꯔ." "ꯊꯣꯛꯈ꯭ꯔꯣ." ꯏꯜꯁꯤꯁꯨ "ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯂꯥꯛꯇꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯤꯅ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯛ ꯁꯥꯔꯤꯕ ꯀꯣꯐꯤꯗꯨꯕꯨ ꯁꯥꯗꯦꯅꯦ. ꯍꯌꯦꯡꯗꯩꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯀꯣꯐꯤ ꯁꯦꯝꯅꯕꯁꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯦꯝꯃꯒ ꯄꯤꯒꯦ ꯈꯪꯅꯦꯕ. ꯁꯧꯔꯥ ꯀꯣꯛꯆꯥꯛ ꯍꯥꯏꯁꯤꯅꯤ." ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯥꯖꯦꯁ ꯃꯥꯒꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯃꯥꯂꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯥ?" "ꯑꯧ ꯏꯃꯥ, ꯊꯣꯛꯑꯗꯝꯅꯤ." "ꯆꯥꯛ ꯈꯔ ꯆꯥꯈꯣꯗꯅ." "ꯆꯥꯔꯣꯏꯒꯦ ꯏꯃꯥ, ꯊꯕꯛ ꯃꯐꯝꯗ ꯅꯃꯧꯒ ꯀꯣꯐꯤ ꯑꯣꯏꯅ ꯊꯧꯔꯒꯦ." "ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯕ? ꯍꯩ, ꯅꯨꯄꯤꯗꯨꯅꯕꯨ ꯌꯥꯕ꯭ꯔꯣ? ꯏꯃꯥꯗꯤꯅꯦ ꯅꯨꯄꯤ ꯃꯁꯥꯅꯕꯨ ꯌꯥꯔꯕ ꯌꯥꯔꯦ, ꯄꯨꯔꯛꯑꯣ ꯍꯦꯛꯇ. ꯏꯆꯥꯅ ꯊꯟꯗꯅꯤ. ꯀꯔꯤ ꯋꯥꯠꯂꯤ? ꯅꯄꯥꯅ ꯇꯥꯜꯂꯤꯕ ꯊꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ. ꯏꯆꯥꯅ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯖꯒꯦ, ꯏꯔꯦꯝ ꯂꯦꯝꯅ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕ ꯏꯃꯥꯗꯤ ꯌꯥꯔꯣꯏꯀꯣ ꯄꯨꯔꯛꯄ." "ꯍꯣꯏꯕ ꯏꯃꯥ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ. ꯑꯗꯨ ꯅꯪ ꯆꯥꯛ ꯈꯤꯇꯪꯗꯤ ꯆꯥꯕ ꯌꯥꯕꯅꯤꯀꯣ." "ꯆꯥꯔꯣꯏꯒꯦ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ." ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯛꯏ꯫ ꯔꯥꯖꯦꯁꯁꯨ ꯒꯥꯔꯤꯗꯨꯕꯨ ꯃꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯦꯡ ꯌꯧꯔꯛꯂꯕꯗ ꯔꯥꯖꯦꯁ ꯕꯦꯡ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯐꯝꯈꯤ꯫ ꯂꯨꯍꯦꯟꯁꯨ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯐꯝꯗꯨꯅ ꯕꯦꯜꯗꯨꯕꯨ ꯈꯤꯡꯂꯛꯏ꯫ ꯇꯃꯥꯜꯁꯨ ꯇꯥꯔꯗꯨꯅ ꯆꯪꯉꯛꯏ꯫ "ꯁꯥꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯉꯁꯤ ꯕꯦꯡ ꯂꯥꯛꯄꯗ ꯕꯦꯡ ꯃꯇꯝ ꯍꯦꯟꯗꯣꯛꯂꯒ ꯌꯧꯔꯛꯄ ꯀꯥꯡꯕꯨꯈꯩꯗꯨ ꯀꯧꯔꯣ. ꯑꯩꯒꯤ ꯀꯥꯗ ꯃꯦꯅꯦꯖꯔꯁꯨ ꯂꯥꯛꯑꯣ ꯍꯥꯏꯀꯣ." "ꯍꯅꯤ ꯁꯥꯔ." ꯇꯣꯃꯥꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯕ ꯇꯨꯡꯗ ꯏꯜꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯊꯪ ꯆꯪꯉꯛꯏ꯫ "ꯆꯪꯉꯣ, ꯁꯤꯗ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯄꯣ."
Luhen na hairapagi matong inna makoy singdo pareng sana oy na liptun lay. Luhen su makoy sing adubo amumdo oy yenglaglaga ilsida. Sige notice pa thoro. Ilsi su piragli basi adubo paido na yenglaga. Pare. Adubo paabo loy rabada tom thindo phamlambadagi lepkhalaktuna magi makuna pocket hegi humbado adumaina humduna. Sida manager na lauthoiba notice gi wangmula na thabak torba tarabadi madu torliba employer dubu khudakna sana thabak tokpa gyan tarba haise. Ngasai pocket da humlamba makut lokthokduna table mathakda thajilaga sauna hairapani. Tanjatuda Tangaibi pinki su Luhen gi dor do nok phaw tawduna changai. Changlakli bado kanano haina leiramliba mi khuding maktu yengthori. Luhen di pinki oirambadada khoidau thitladuna magi staff singda onsilaga Yari nei thokro. Luhen adu hairapdagi makhoisu mathang thoknaki. Pinki su mamang da pareng sana thariba sofa duda makhong du karan chandana famlaga mari contact Lua sofing chaluse. Luhen su pinki na famli badu bina kanda thariba sofa duda fam tharaktuna Aina lay sabeng ni. Koi bu sapanati. As ai su khange ado ai ngasai message thare idudi ai di khangde ko la o Luhen do message balakpada ngasai lakiba message tu khangni ningsingi ma upai su leita chatpada taki Hoi, kui risi. Ai thabo yam lo. Asi haiduna Luhen amang thaduna tholi pinki do wakhanda aina ngasai shopping chaluse haibada ohiramale ngasidi yam phasarame Masu asi khandana Luhen gi matung inarei ngai kho chatminase Luhen ga pinki ga punna bazar gi shopping mall amada la ami Luhen di pinki na tawriba singa du yengludana leiriba chair du phamduna pinki na tawriba do ngai duna leiri pinki de dressing room da changduna ama mo sin dana honglaga yengli Madi wakhanda Luhen na phasare kaina hairapani ngai ribado adubu nupa mana wa ama phawba hairaktana tumin leibaduda ma masadu bit yaw traduna mafi amata pame haidana Luhen gi manakta laktuna chalase yare apamba yawdre Luhen su hairakli baduda Hoi. Makhoy ni do puna thokminare Ilsi so bank rest matamni mahak bank naknana leiba fast food amada laktuna coffee thaklingai tungdagi kanagumba amana kauruklami Ilsi